Lengsin birakliba khudingmakpo ngasisu amok punsi isel channel na taramna oksari. Ngasi amuk puduna laksari 2007 da Sahitya Academy gi Translation Award fangkraba khunusinggi Laanjen manga suba episode. Ruskin Bona English Lon da A Flight of Pigeons haina iba dudagi iramdam sigi thoidok hendokna maming laikrabi ikai khumnaningai oikrabi Sanjanbam Banumati Devi na khunusinggi Laanjen haina handokliba Nobel asi mayamda khusi nazari laubirasi khunusinggi Laanjen manga suba episode. Lala Ramji Maldagi Pangba Pau Singi Matung inade Zun Thagi Mayai Salakpa Matamdada Sahajahanpur da Lairiba European Punamak Hat Grey Hydropau Yare Sahar Manung da Natrabaso Kanoturel Lalaga Laiba Bowlingi Nupi Angang na Chen Kiba Mapam Mahamadi Dabu Oirabasu Hek Hinga Uriba Haibabu Aikoi Tamak Ngai Hore Aikoi na Kona Kanglakpane Redman Sing Tamak Ngai Hore Aikoi na hinghauri bagi maramso sopna tangi aikoi se miyamna sikre haina khankibadagini masiso nong manupi amana aikoi gi thongjinda nga yonba lakhibadudagi khanghobani lalagi nupi na haiki nahakna laklibasi kuirabagi tungdani ko ngasidi nahak pot ama phawa yonriba mankreda lalai bema nupi do na haiki Aingon pot laibinaba kanabu lairibagine Piringi sing dusu chatkre Matam amadadi lebadurgi yumduda numit hek kuringi chatpani Aduga ana marima mangama fangriba pawba handabani Mem sahib tudi nga laibadabu natine Karigumba matamdadi magidamakta nga dusu thonghalibani Aduga madugidamakta su ahinba ana manisu pibani Ado, makoy du kamdawkragi Lalagi nupi na hangki Karino, sahib ka masa nupi gadi girja manung da hatpikre Aduga, mem sahib na turel da sungtado na sijakre na Nang na hairiba sibu soidrabarane Lalagi nupi na hangki Soidrabani ne, nupi do na haiki Aigi buroy bana mathangi numitu da Turel da nga pharingay da magi haksang do Kano turel da tau thakiba uhawrabani Aikoi Lala Ramji Malgi mayumda lairakpasi sayol ani di suzilakle Aikoi gi pirol sumotle amasung segairakle Aikoi gi pirol puraknabagi matamsu laikide Aduna aikoi na pirol hongdoki hairabasu Bharat ki sanabi pirol setba natanadi yadre Maramduna imana lalagi nupidagi pettikot aniga sal apaba amaga lauraga Aikhoida chananaba semdogle Makhoido motlaklaba matamda sumangda hek sudok samthoki aduga sesin insilaga khara kangri phawba nungsada lepi Imana subarat ki mingsing kawbana suhena phaba asingbagi thabak oiragani haina khalli aibuna khursit thonbire arthadi parsi londa numit haibani Aigi nau anitpuna mathik nemi haiduna nanni kaubire Piluduna Gulam Hussein kaure Aduna mamadi masana Gulam Hussein mama kaubatazare Ibuk puna baribi kaure Aikoi se Muslim gi mingsing kaubada irai laina thoki Maramdi aikoi loinamak Urdu ningthina ngangba ngame Aduga maram amana amuk ibokti taseng namak Rampur gi Musalman imungda pokpani Aikoi yamna thuna lalagi imung manunggi lamchat sajat singda chasinnare aduna aikoi bu hana masak khangba miyoi phawbana aikoi sibu lebadur singni haiba yamna wana thoklagani lalagi yumda leiringai gi punsi do phagi juga yaudaba punsi haibadudi oikhide mafamduda aikoi ga loinana ratna kaubi imarat lal gi nupi lalagi mari mata ama leirami imarat lal do mathik nemi Masa mau phai marung thai aduga nupiduna wang sawi masak tusu thi haina launai makhoi ani gi masa yaude aduna matam khara gi tungdadi makhoi gi imungi ising hek sokpi ba nupi mahakumna thik nembi marung thabi sagai jati hanthaba imungi nupi amaga mari lainaba horakhi akon bagi nupi dugi masa nupani leire masa pamjarambadu phangjare
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯠꯅꯕꯗ ꯃꯍꯥꯛ ꯏꯪꯅ ꯇꯞꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯖꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯣ ꯁꯤꯟꯐꯝꯅ ꯄꯥꯟꯖꯤ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯒ꯭ꯔꯍꯅꯆꯤꯡꯕꯒꯤ ꯑꯐ ꯐꯠꯇ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯑꯃꯗ ꯃꯔꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯁꯨ ꯃꯈꯣꯏ ꯃꯈꯩꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯝꯗꯕꯗꯨ ꯇꯥꯏꯁꯤꯟꯅꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯐꯤꯔꯣꯜ ꯇꯨꯗꯨꯅ ꯇꯥꯏꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯝꯕꯟꯅꯕꯒꯤ ꯈꯠꯅꯕꯕꯨꯗꯤ ꯑꯗꯨꯝ ꯊꯣꯛꯏ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯤꯗꯨꯅ ꯑꯍꯥꯟꯕꯒꯤꯗꯨꯕꯨ ꯆꯥꯕꯣꯛꯇꯕꯤ ꯍꯥꯏꯅ ꯆꯩꯕꯤ, ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯇꯨꯕꯤꯗꯨꯅ ꯈꯨꯝꯂꯛꯀꯅꯤ, ꯅꯪꯗꯤ ꯏꯁꯤꯡ ꯁꯣꯛꯄꯃꯛꯇꯗ ꯅꯈꯣꯡꯁꯨ ꯅꯈꯨꯠꯁꯨ ꯏꯇꯪꯗ ꯇꯪꯂꯤꯕꯗꯨꯅꯤ, ꯃꯊꯪꯗ ꯑꯃꯨꯛ ꯀꯗꯥꯏꯗ ꯇꯪꯉꯛꯀꯗꯒꯦ ꯈꯪꯕ꯭ꯔꯥ? ꯏꯃꯔꯠ ꯂꯥꯜꯗꯤ ꯃꯇꯝꯁꯤꯗ ꯖꯣꯒꯤ ꯑꯃꯒꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯔꯤꯗ꯭ꯋꯥꯔꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯪꯂꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯗꯔꯈꯥꯁ ꯏꯕ ꯅꯨꯄꯥ ꯑꯃꯗ ꯃꯥꯒꯤꯗꯃꯛꯇ ꯆꯤꯊꯤ ꯑꯃ ꯏꯍꯜꯂꯤ꯫ ꯃꯗꯨꯁꯨ ꯃꯥꯅ ꯑꯩꯕꯨ ꯎꯔꯗꯨ ꯈꯪꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯣꯜꯗꯣ ꯑꯁꯨꯝꯅ ꯇꯧꯏ: ꯍꯣ ꯏꯕꯨꯡꯉꯣ, ꯍꯛꯆꯥꯡꯗ ꯇꯩꯕ ꯍꯪꯒꯥꯝ ꯊꯥꯎꯒꯨꯝ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯁꯠ ꯃꯥꯡꯈꯤꯕ, ꯃꯅꯝ ꯈꯛꯇꯃꯛ ꯊꯝꯕꯤꯔꯝꯕꯋꯣ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯇꯨꯝ ꯇꯥꯔꯕ ꯁꯛꯐꯝꯗꯨꯅ ꯆꯣꯡꯗꯨꯅ ꯐꯟꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤꯔꯝꯕ, ꯃꯀꯨ ꯃꯤꯇꯥ ꯇꯥꯔꯕ ꯂꯥꯎꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯀꯨꯞꯇꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛꯅ ꯌꯦꯡꯕꯤꯔꯝꯕꯋꯣ, ꯑꯩꯅ ꯑꯗꯣꯝꯕꯨ ꯂꯦꯞꯇꯅ ꯈꯟꯖꯔꯛꯄꯒꯤ ꯈꯨꯗꯝ ꯑꯣꯏ ꯅꯨꯡꯁꯤ ꯄꯥꯎꯖꯦꯜꯁꯤꯕꯨ ꯐꯪꯕꯤꯕꯗ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯀꯥꯞꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯍꯥꯏꯅ ꯀꯧꯕꯤꯔꯝꯂꯤꯕ? ꯀꯔꯤꯒꯤꯅꯣꯅꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯥꯆꯩ ꯃꯥꯟꯕꯤ, ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯅ ꯃꯃꯜ ꯌꯥꯝꯕ ꯅꯨꯡꯗ ꯀꯧꯒꯗꯕ ꯃꯤꯡ ꯔꯠꯅꯥ ꯀꯧꯕꯤꯔꯝꯕꯗꯨꯗ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯎꯠ ꯅꯩꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯪꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯤꯡꯖꯕꯁꯤꯕꯨ ꯁꯥꯟꯅꯕꯤꯔꯤꯕ? ꯅꯍꯥꯛ ꯅꯁꯥꯗꯨ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯒꯦ ꯁꯤꯖꯈ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯂꯣꯟꯅꯕꯤ ꯌꯦꯛꯅꯕ ꯑꯣꯏꯕꯤꯁꯤꯕꯨ ꯁꯅꯥ ꯂꯤꯛꯂꯥꯡꯒꯨꯝꯅ ꯉꯛꯇ ꯁꯤꯖꯤꯜꯂꯒ, ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯨꯔꯇꯤꯕꯨ ꯄꯔꯦꯡ ꯁꯥꯅ ꯂꯦꯡꯂꯒ ꯃꯥꯌꯣꯛ ꯋꯥ ꯑꯣꯏꯅ ꯅꯄꯥꯝꯕꯣꯝꯗ ꯃꯥꯄꯜꯂꯛ ꯑꯣꯟꯅ ꯁꯤꯖꯤꯜꯂꯒ ꯂꯦꯜꯂꯔꯣ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤ ꯀꯣꯛꯄ ꯌꯥꯅꯕ, ꯃꯍꯤ ꯃꯌꯥꯏ ꯆꯝꯅꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯆꯤꯊꯤꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯏꯃꯔꯠ ꯂꯥꯜꯗꯨ ꯃꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯄꯣꯛ ꯃꯌꯤ ꯊꯋꯥꯟꯃꯤꯆꯥꯛ ꯒ꯭ꯔꯍꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯂꯒ ꯍꯦꯟꯅ ꯑꯁꯨꯛꯄ ꯆꯤꯡꯅꯨꯡ ꯆꯪꯁꯤꯟꯈꯤꯕꯅ ꯐꯔꯦ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯂꯥꯂꯥ ꯔꯥꯝꯖꯤꯃꯜꯅ ꯌꯦꯡꯁꯤꯟꯖꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯀꯥꯂꯦꯟ ꯊꯥꯅ ꯌꯛ ꯂꯥꯎꯅ ꯁꯥꯕ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ, ꯂꯥꯂꯥꯁꯨ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯨ ꯌꯥꯎꯅ ꯁꯨꯃꯥꯡꯗ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥꯗꯪ ꯅꯠꯇꯅ ꯑꯇꯩ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯄꯣꯊꯥꯔꯒ ꯅꯨꯃꯤꯗꯥꯡꯗꯅ ꯇꯨꯝꯗꯅ ꯑꯍꯤꯡ ꯃꯤꯠꯁꯦꯟ ꯈꯥꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯪꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯇꯨꯝꯊꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯉꯥꯛꯇ ꯂꯦꯟꯈꯤꯕꯗꯨ ꯎꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯑꯀꯤꯕ ꯄꯣꯛꯈꯤꯕꯗꯨ ꯍꯥꯟꯅꯒꯤꯒꯨꯝꯅ ꯑꯗꯨꯃꯛ ꯀꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯂꯥꯅꯁꯨ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯩ: ꯃꯥꯔꯤꯌꯝ, ꯇꯨꯝꯃꯨꯕ, ꯑꯩꯅ ꯑꯩꯒꯤ ꯏꯊꯧꯕꯨ ꯈꯖꯤꯛ ꯀꯣꯝꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯃꯥꯊꯨꯔ ꯅꯠꯇ꯭ꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯃꯥꯅ ꯃꯅꯥꯛꯇ ꯊꯝꯕ ꯌꯥꯕ ꯁꯨꯔꯤ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯤꯔꯝꯃꯤ꯫ ꯂꯥꯂꯥꯅ ꯃꯉꯣꯟꯗ ꯀꯣꯜꯍꯤꯡ ꯀꯥꯔꯕ ꯑꯃꯟꯕ ꯁꯨꯔꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯃꯌꯥꯗꯨ ꯊꯧꯅꯕ ꯐꯦꯡꯂꯝꯃꯤ꯫ ꯏꯃꯥꯅ ꯃꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯤꯖꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯨ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯆꯥꯔꯄꯥꯏ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯏꯃꯥꯗꯪ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯃꯥꯂꯤꯀꯥꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯅꯝꯃꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯥꯂꯤꯀꯥ ꯄꯥꯝꯕꯤ ꯑꯃꯠꯇꯁꯨ ꯍꯧꯗꯕꯅꯤꯅ ꯑꯉꯛꯄ ꯑꯗꯨꯝ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯑꯃꯁꯨ ꯑꯋꯥꯡꯕ ꯆꯦꯛꯄꯜꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯁꯑꯣꯡ ꯆꯦꯛꯄꯜꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯃꯝꯕꯗꯨꯗ ꯎꯔꯝꯃꯤ꯫ ꯈꯔꯗꯪ ꯆꯠꯊꯣꯛꯂꯒꯁꯨ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯕ ꯅꯤꯝ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯅꯨꯄꯥ ꯑꯃꯒꯁꯨ ꯎꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯁꯨꯔꯤꯗꯨ ꯂꯧꯈꯠꯂꯒ ꯂꯥꯎꯔꯝꯃꯤ: ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯒꯦ ꯍꯣꯠꯅꯕ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛꯇ ꯁꯨꯔꯤꯁꯤꯅ ꯊꯤꯟꯒꯅꯤ꯫
Kay amomna magi masasing senabagumlaba magi akibagi masak lauraba mataududa kiraduna lona sangutlambasingdo mana manil nairamdana adom mangkhre. Aikhoi hojik phawba khudong thiningai oiri amadi aikhoi se hingli haiba mina khangnakre haibasisu thaudoktuna aikhoida khanghalle. Numit kharani gi matungda thokpa karigumba thaudok amanasu aikhoibu amukka hena chamamna halle. Aikhoi gi tung induna lakhiba minai anigi marakta yaubi lado dusu lalana yungi kasin amada laifam pibirame. Mahaki masanupi ama lamdamdugi thangsang phengba nupa amada mayum palami. Aduna irang thokhiba numittagi lado bu thiraklibani. Lala gi mayumda firingi sing lotli haiba paunin khol taraduna jungi tang kun hundoida mana lala gi thungjinda laklaga wari sanarami. Inembok mafam sida leire haina aingonda tamba yawi. Mahakna hairami aihak mafam punamukta hanglure. Maduda sumi singna mahak mafam sipau lakhiba uhawi hai. Aduna lalaji aihak mabu pujakrage. Yadragadi nahakpu aina khudongthibada tahangani. Lala su ladogi laifam khangi haidre. Adubu nupadudi anam kanduna yetuna leire. Loinana yumduda thi humduna yenge haiba phawba haire. Nahak madugumba thabak tawba yaroine. Ramjimalna haikirame. Sathokro ikaiba khangdaba nupa. Naril kayam leiraduna nangna aigi imungi nupisingna leiba mafam phawba sange hairibano. Nupaduna nababta paw tamluni amasung yumda sipaising purakani haina kihalamlaga thuna yangna chatkre. Pawdu ladona taraduna ka manungda sanglaklaga imagi makhongda turaduna mahak mafam si thadokduna thuna satkrage natrabadi maya nupana aikhoida khudongthiba thokhalagani haina taknarame. Mahakna aingonda amasung aigi inaw nupida bor pibirame. Adudagi kapladuna yum thadokduna chatkhe. Laibak chawbi lado mahakse aikhoiga sahi kaya laiminaraklabani. Aduna aikhoina sumabu nungsijabani. Mahakna aikhoigi khudongthiba taba matamduda aikhoigi damakta khanbikhiba hotnakhibadugui damakta thamoida nungaidaba phaurakhi. Numidang wairamda lalana yumda laklaga aikhoida ladodo kamdaukrabagi haibadugi waram tamlei. Mahak sagarda mayanupaga thengnakre. Inimbok nahakpu kadaida chalubage mahakna hangki. Aina mafam pumnamakta nahakpu thirure. Kadaidagino nahakna ikang kanghaudana thoraklibasina. Aihak Fategardagi halakpada ngairi. Mahakna haiki. Karinone Fategarda kari leiduna chaluribano. Nangna thabak tawramba angresingduna karam tawnakre. Ngaikhone. Makhoi kamdaukrabagi haiba aihakna karamna khangadoribano. Ladona khongki. Makhoidi hatokphikre haina khallina. Labadur memdudi khanot turelda iraknaduna sikiba kanano mana ukrabani. Nababna aikhoigi liraba minai nupiduna ikhang khanghaudana amuk hanna thorakpadugi paw taraduna mabu kauraga kupna wahang pawhang tauki. Adubu ladodi mahakna hanana haikibagum aikhoi kamdaukrabagi khangdre haiduna adum khongki. Nababna mangonda wasaktuna hairame. Masigi sinam nambisinasu awai akhum tawduna aigi sinthakta haijaba saine. Mahakna haiki. Makhoi kadaida leibagi haibadu mahak khangi. Adubu hairaroi. Aina wasaktuna hairibasini. Makhoigi maramda nangna khangba khudingmak haidoktrabadi nakoktu kakthat hangani. Nang taribra? Mapui bungo. Ladona makhongdagi makok phawba kibana nikladuna khumjarame. Aina khangdaba wadubu aina karamna nangonda tamgadage. Tasengbani aihak makhoiga loinana chelakpani achakpa yumdudagi. Adubu matungda makhoi kadaida chatkrabage haibadudi aihak khangjade. Masigi hingchabisi nababto wasaklami. Masinga aibu hingsa tawhanaba maram moihandori. Mahak achumba ngangu yadrine. Fare magi maralgi matik chaba dandi phanghalu. Nupa ani chensilaklami. Aduga ladogi masam pairaduna makhumdagi satuklaba thangsang amana mangakta thamlame. Maraibak thirabi nupido mabu pharibasing adugi khutpaiduda namankhraduna masado phrat hairaduna khanglame. Aduga mahakti maral leijadabini aduna thaujal binaba haijarame. Aigi mapui bungo nakok saba papuge ai karimata khangjade. Aigi ikok panduna wasakpa saribra hai.
ꯅꯕꯥꯞꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯅ ꯊꯥꯡ ꯐꯥꯎꯕ ꯀꯤꯗ꯭ꯔꯕꯅꯤꯅ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯔꯒꯦ, ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯥꯗꯣꯗꯣ ꯀꯤꯕꯅ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯕꯤꯗꯣ ꯊꯥꯗꯣꯛꯄꯤꯔꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯕꯤꯈ꯭ꯔꯦ꯫